Toi Chinda Kuki terrorist singi aron mamipam ama pangthokre ngarang numidang pung 8 minute tarama thoiram tarakpa doida yangang pokpi police station na konba thamna pokpi khulge maningda leiba Toichin Kuki village da 4-wheeler gari tara mangarom da lakpa khuchukulai matik chana paiba Kuki jo terrorist singi aron mamipam ama pangthokre mafam masida hana makhoigi achawa kem ama leirambani hairi pauchi asina phangba pauda mifam asida saruk yakhiba terrorist sing adu khamen lok amadi Thailand court fautun lakhibani yamlaba gari singda khuchukulai matik chana paituna lakpa ubda mafam adugi khunja singna amuk khanalan thoraklaga dra haina mi paina khi hairi aduga makoina mifam pangthokliba mafam aduga idablamnadana marishaba mahar regiment post amasu lei hairi mifam adu ngasidagi hawkhiba siroiliri festival gi mang oinana pangthokpa oigani thajanari festival asida mangjawnana Kuki jogi furup singi maikaidagi mitei singna makoigi area phaudona sarugya halloi haiduna phongdokpa leikhravani